ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ, ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯖꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯅ ꯌꯥꯠꯄ ꯈꯌꯥꯠꯅꯤ, ꯀꯔꯤꯒꯤꯗꯤ ꯆꯥꯔꯣꯏ, ꯆꯥꯔꯕꯁꯨ ꯅꯣꯡꯃꯇ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯗ꯭ꯔꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯤ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯅꯥꯎ ꯃꯌꯥꯝꯕꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯅꯨꯄꯤ, ꯂꯣꯏꯅꯕꯤ, ꯃꯆꯥ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔ ꯆꯥꯗꯨꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯋꯥꯂꯤꯒꯤ ꯀꯨꯝꯍꯩ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯗꯤꯋꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯗꯅ, ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯩ ꯊꯥꯟꯗꯅ, ꯕꯣꯝꯕꯨꯂꯥ ꯃꯩꯀꯥꯞꯄꯤ ꯊꯥꯗꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯗꯨ ꯄꯨꯝꯕ ꯉꯝꯗꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯉꯥ ꯆꯔꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯍꯜ ꯑꯃꯈꯛ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯗꯨꯅ ꯆꯠꯅꯕ ꯊꯦꯡꯅꯈꯤ꯫ ꯑꯍꯜ ꯑꯁꯤꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯑꯣꯟꯗꯨꯅ ꯂꯥꯛꯄ ꯑꯍꯜꯅꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯀꯗꯥꯏ ꯌꯧꯕꯤꯒꯗꯕꯅꯣ ꯑꯍꯜꯕꯨ? ꯑꯍꯜꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯔꯤꯕ ꯄꯣꯠꯌꯣꯝꯗꯨ ꯑꯩ ꯄꯨꯕꯤꯔꯒꯦ꯫ ꯍꯣꯔꯦꯟ ꯗꯤꯋꯥꯂꯤꯒꯤ ꯏꯆꯥ ꯄꯤꯖꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯌꯨ"꯫ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯌꯥꯏ, ꯑꯩꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯋꯥꯔꯦ, ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ"꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯒꯤ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯁꯤꯗ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯁꯤꯗꯒꯤ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ, ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯄꯩꯁꯥ ꯑꯩꯉꯣꯟꯗ ꯌꯥꯎꯔꯛꯇꯦ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯁꯤꯗꯒꯤ ꯆꯪꯗꯨꯅ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯧꯖꯕ ꯇꯥꯔꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯋꯥꯅꯣ ꯑꯍꯜꯅ ꯍꯥꯏꯔꯤꯁꯤꯕꯣ"꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯁꯛ ꯄꯤꯛꯄ, ꯈꯨꯃꯨꯛ ꯋꯥꯡꯕ ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯅꯥ, ꯂꯨꯄꯥ, ꯃꯅꯤ ꯃꯨꯛꯇ ꯑꯉꯛꯄ ꯐꯪꯅ ꯂꯩꯕꯅꯤ꯫ ꯑꯩ ꯅꯉꯣꯟꯗ ꯄꯣꯠꯌꯣꯝ ꯑꯃ ꯄꯤꯒꯦ, ꯃꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯃꯤ ꯃꯆꯥꯁꯤꯡꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯎꯠꯂꯨ, ꯃꯈꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏꯒꯅꯤ꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯄꯤꯒꯦ, ꯄꯣꯠꯇꯨ ꯄꯤꯔꯝꯃꯨ ꯍꯥꯏꯔꯛꯄꯗ ꯌꯥꯔꯨꯅꯨ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯄꯤꯌꯨ ꯍꯥꯏꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯒꯤ ꯆꯀ꯭ꯔꯤꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ"꯫ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯑꯔꯥꯏꯕ ꯆꯀ꯭ꯔꯤ ꯅꯠꯇꯦ, ꯊꯣꯛꯎ ꯍꯥꯏꯔꯤꯉꯩ ꯊꯣꯛꯄ ꯅꯨꯡꯒꯤ ꯆꯀ꯭ꯔꯤꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯑꯍꯜ, ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯂꯨꯔꯒꯦ"꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯑꯍꯜ ꯑꯗꯨꯗꯒꯤ ꯄꯣꯠꯌꯣꯝ ꯃꯆꯥ ꯑꯗꯨ パꯏꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯅꯨꯡꯗꯨꯗ ꯃꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯤ ꯃꯆꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯅꯪꯅ ꯄꯨꯔꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯋꯥꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯅ ꯆꯪꯂꯛꯂꯤꯅꯤ꯫ ꯄꯣꯠꯌꯣꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯏꯆꯥꯅ ꯆꯥꯅꯅꯕ ꯃꯪꯒ꯭ꯔꯥ, ꯍꯥꯔꯒꯨꯝꯅ ꯌꯥꯏꯉꯪ, ꯊꯝꯕꯧ, ꯄꯥꯟ, ꯑꯂꯨ ꯉꯥꯛꯇꯅꯤ"꯫ ꯃꯤ ꯃꯆꯥ ꯑꯗꯨꯅ, "ꯄꯣꯠꯌꯣꯝ ꯑꯗꯨ ꯑꯩꯈꯣꯏ ꯂꯧꯍꯧꯔꯒꯦ, ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯂꯣꯏꯅ ꯄꯤꯒꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯌꯥꯔꯣꯏ, ꯃꯁꯤ ꯏꯆꯥꯁꯤꯡꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯧꯔꯨꯔꯤꯅꯤ"꯫ ꯃꯤ ꯃꯆꯥꯅ, "ꯅꯨꯄꯥ, ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯤꯒꯦ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯅꯤ, ꯃꯗꯨ ꯐꯪꯂꯛꯇꯕ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ"꯫ ꯅꯨꯄꯥꯗꯨꯅ, "ꯅꯈꯣꯏꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯅ ꯂꯩꯕ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯄꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯣꯠ ꯑꯁꯤ ꯄꯤꯕ ꯉꯝꯂꯣꯏ"꯫ ꯃꯤ ꯃꯆꯥꯅ, "ꯅꯨꯡꯒꯤ ꯆꯀ꯭ꯔꯤꯁꯤꯗꯤ ꯍꯥꯏꯒꯅꯣ, ꯑꯇꯣꯞꯄ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯌꯣ"꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ, "ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯣꯟꯅꯕ ꯉꯝꯂꯣꯏ, ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯄꯥꯝꯖꯗꯦ"꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ
ꯄꯣꯠꯌꯣꯝ ꯑꯗꯨꯒ ꯑꯣꯟꯅꯔꯦ꯫ ꯃꯤ ꯃꯆꯥꯅ ꯅꯨꯄꯥ, ꯅꯪꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯁꯤꯅ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯗꯅ ꯄꯥꯝꯂꯛꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯒ ꯑꯃꯨꯛ ꯑꯣꯟꯅꯁꯤ꯫ ꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯜꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯀ꯭ꯔꯤ ꯑꯁꯤ ꯀꯥꯟꯅꯐꯝ ꯈꯪꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯇꯥꯛꯄꯤꯔꯦ꯫ ꯂꯩꯅꯨꯡꯗ ꯂꯩꯕ ꯄꯣꯠꯇꯤ ꯊꯣꯛꯎ ꯍꯥꯏꯕ ꯊꯣꯛꯇꯦ, ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯣꯏꯅ ꯅꯪꯅ ꯄꯨꯔꯛꯈꯤꯕ ꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯍꯧꯔꯤꯗꯣ ꯍꯥꯏꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯆꯀ꯭ꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯀꯔꯤꯅꯣ ꯄꯩꯁꯥ ꯇꯥꯜꯂꯨꯅꯤ ꯆꯠꯈ꯭ꯔꯒ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯗꯤ? ꯆꯦꯡ ꯇꯛꯅꯅꯕ ꯐꯧ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯁꯤ ꯑꯔꯥꯏꯕ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯅꯠꯇꯦ, ꯐꯛ ꯊꯥꯎ ꯑꯩ ꯎꯠꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯀꯣꯏꯔꯣꯛꯀꯣꯏꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯌꯥꯏꯗ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯊꯝꯗꯨꯅ ꯐꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯈꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯆꯀ꯭ꯔꯤ ꯑꯗꯨ ꯌꯦꯠꯂꯣꯝꯗ ꯂꯩꯕꯗ ꯆꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯄꯨꯈꯝ ꯐꯠ ꯐꯠ ꯊꯣꯛꯂꯛꯏ꯫ ꯄꯨꯈꯝ 5ꯇꯪ ꯊꯣꯛꯏ꯫ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯄꯨꯈꯝ ꯊꯣꯛꯄ ꯂꯦꯞꯄꯤ꯫ ꯆꯥꯛ ꯊꯣꯛꯎ ꯍꯥꯏꯅ ꯑꯃꯨꯛ ꯂꯩ꯫ ꯆꯥꯛ ꯊꯣꯛꯏ꯫ ꯉꯥ ꯊꯣꯡꯕ ꯊꯣꯛꯎ ꯍꯦꯛꯇ ꯂꯩ, ꯉꯥ ꯊꯣꯛꯏ꯫ ꯗꯤꯋꯥꯂꯤꯒꯤ ꯀꯦꯟꯗꯜ ꯊꯣꯛꯎ ꯊꯣꯛꯏ꯫ ꯃꯆꯥꯅ ꯕꯣꯝꯕꯨꯂꯥ ꯃꯩꯀꯥꯞꯄꯤ ꯊꯥꯅꯅꯕ ꯊꯣꯛꯎ ꯍꯦꯛꯇ ꯊꯣꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯤꯋꯥꯂꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯊꯥꯖꯗꯅ ꯇꯧꯕꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯉꯛꯅꯔꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯃꯌꯨꯝ ꯃꯀꯩ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯩꯈꯠꯂꯛꯄ ꯍꯧꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯕꯨ ꯆꯥꯛ ꯀꯧꯗꯨꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯕꯨ ꯕꯥꯔꯇꯣꯟ ꯇꯧꯔꯦ꯫ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯦ꯫ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯃꯊꯦꯜ ꯇꯧꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒꯤ ꯍꯩ ꯔꯥ ꯀ꯭ꯋꯥ ꯆꯥꯁꯤ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯅ ꯆꯪꯈꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯏꯟꯅꯗꯨꯅ ꯌꯦꯡꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯎ ꯍꯥꯏꯅ ꯊꯣꯛꯄꯗꯨ ꯎꯔꯦ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯈꯜꯂꯦ, ꯃꯁꯤꯅ ꯑꯣꯏꯔꯦ ꯃꯥꯅ ꯏꯅꯥꯛ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯜꯂꯛꯂꯤꯁꯦ, ꯃꯁꯤꯗꯤ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯗꯨꯅ ꯐꯤꯖꯥꯎ ꯑꯃꯅ ꯌꯣꯝꯗꯨꯅ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯃꯗ ꯆꯦꯟꯈ꯭ꯔꯒꯦ, ꯃꯁꯤ ꯂꯩꯔꯗꯤ ꯏꯅꯥꯛ ꯈꯨꯜꯂꯅꯤ ꯈꯟꯗꯨꯅ ꯑꯗꯨꯗꯒꯤ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯍꯤ ꯍꯣꯟꯅ ꯍꯣꯟꯅ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯒꯤ ꯃꯒꯨꯟ ꯌꯦꯡꯅꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯀꯔꯤ ꯊꯣꯛꯍꯟꯁꯤꯒꯦ ꯁꯨꯝ ꯈꯜꯂꯤ, ꯃꯁꯤꯗꯤ ꯊꯨꯝ ꯊꯣꯛꯄꯔ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯤ ꯑꯗꯨ ꯈꯥꯝꯂꯒ ꯆꯀ꯭ꯔꯤ ꯑꯗꯨꯗ ꯂꯩꯗꯨꯅ ꯊꯨꯝ ꯊꯣꯛꯎ ꯍꯥꯏꯕꯗ ꯆꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯨꯝ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯒꯩ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯊꯨꯝ ꯑꯗꯨ ꯂꯦꯞꯄꯨ ꯍꯥꯏꯕ ꯍꯩꯇ꯭ꯔꯕꯅꯤꯅ ꯊꯨꯝ ꯑꯗꯨ ꯄ꯭रिꯛ ꯄ꯭रिꯛ ꯁꯧꯗꯨꯅ ꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯍꯤ ꯑꯗꯨ ꯄꯤꯛ ꯊꯟꯖꯤꯜꯂꯛꯂꯦ꯫ ꯊꯨꯝꯁꯤꯡ ꯑꯗꯨ ꯀꯣꯛꯊꯛ ꯍꯦꯛꯇ ꯊꯥꯡꯒꯠꯂꯛꯏ ꯇꯧꯗꯨꯅ ꯍꯤ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨꯁꯨ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯆꯀ꯭ꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯨꯝ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯌꯥꯛꯏ ꯌꯥꯛꯏ ꯊꯨꯝ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕꯁꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯑꯗꯨ ꯊꯨꯝ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯄꯥꯎꯖꯦꯜꯗꯤ ꯀꯂꯛ ꯃꯤꯍꯧꯕ ꯑꯃꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫